unlimited kumbadi oibra natraga hoy buffet order unlimited ngatane Rumjari bayam ngasi ano video ina Safdarjung ta maitai thali Manipuri thali do try tawje karam mana kwai hauge je ado karam mano mathel do yenga je thali ra natraga specific point over stay tuned map Nepalese food may overcook. They eating us. Chinese I overcook. What's it? You Tibet. Ten food kum. Hey, you should like the from here, ne? From the Manipuri with Thali Gega. I see some PM was it and somewhere in locations. From there. Open ne open chang ase ko mai to hojik menu je yeng asi thali je sin special thali menu hai tare sinamuk eco meal je nei lo doi ji adagi rate me am si yeng biro sini Hoy suna dak curry kangho kili chana adudagi akhoigi kaino oiro ko akoi alu kangho oiro bora oiro singju oiro mixture fish fry loina baksi phangbini and beverages azu laire akhoigi tea makal hemang changang coffee fruit beer adu ada coke kai ka loi phange asin lai eco meal ni se si khang ni ko Milk is 220 je khang dai to boi chak cha ba ho jara ke do chak jang je kharati ingre makhoi je yam kanna kaino to boi dare ai di phong sa ba ai bu di oi dare ka khut ka pok pi andagi mathel mangani hapai je nga tawa thungba ma adagi aputpa ma moroga tekpa ma adagi uti ma ne anoni da morog mit pa ji dum hawre ko chaw je to mokhoi je kaino hapra hadi serving size dagi hen hapra khotpa du haidre ising ji di ko na hair matung da puthok pi re naw jina leidana ko ke mafam sardi ising hai bajdi hek changba dum pinari ne to hangna bam tai Makoin haivdana puthokte mi hanga gadang pi singa ke dum ai dum haram me kasu thotokpa leite masida adoni adum taste kumbadi dum haure mamang da uti gumba charui hawi du se before and after chi loire project ke Eat-Pham da sar matung da atopa mom leire akogi maitai chakhum haidana aduda mo mayam changasi Manipuri Chakkhum Manipuri Chakkhum mai Manipuri Chakkhum Manipuri Chakkhum ambience su bazai and yam nang na re kaino ga su Eat-Pham ga su ado hojik menu ga ji yeng ji rate kya no haibo dum le ko kher cham yang khai le re tharoi thong ma chahum andagi
ꯑꯩꯈꯣꯏ ꯌꯦꯟ ꯀꯥꯡꯁꯣꯏ 300 ꯑꯗꯒꯤ ꯆꯒꯦꯝꯄꯣꯝꯕ 250 pork ribs deep fried lupa 300 ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯃꯦꯟ ꯑꯩꯈꯣꯏ ꯆꯥꯛ ꯈꯥꯏꯔꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤ ꯂꯩꯔꯦ ꯁ꯭ꯇꯥꯔꯇꯔ ꯑꯗꯒꯤ ꯀꯤꯂꯤ ꯆꯅꯥ ꯃꯔꯣꯏ ꯕꯣꯔꯥ ꯂꯣꯏ ꯁꯨꯅꯕ ꯐꯪꯉꯦ ꯕꯣꯔꯥꯗꯨꯃꯗꯤ ꯑꯩ ꯂꯧꯔꯦ ꯁ꯭ꯄꯦꯁꯦꯜ ꯊꯥꯂꯤꯅꯤ ꯁꯤꯗꯅ ꯄꯣꯠ ꯌꯥꯝꯕ ꯍꯦꯜꯂꯤ ꯕꯠ ꯉꯁꯥꯏꯁꯨ ꯆꯥꯛ ꯆꯥꯔꯨꯔꯕꯅꯤꯅ ꯑꯩ ꯑꯗꯨꯝ ꯏꯀꯣ ꯑꯗꯨꯝ ꯇꯧꯖꯔꯦ ꯉꯁꯤꯁꯨ ꯁ꯭ꯇꯤꯛꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯌꯥꯝꯖꯜꯂꯁꯨ ꯏꯁꯥ ꯏꯇꯣꯟꯗ ꯆꯥꯕꯁꯨ ꯉꯝꯗꯕ ꯌꯥꯝꯃꯜꯂꯁꯨ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯅ ꯕꯦꯁꯤꯛ ꯏꯀꯣ ꯃꯤꯜ ꯑꯣꯏꯅ ꯑꯩ ꯇꯧꯖꯔꯦ ꯑꯗꯣ ꯁꯤꯗ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯑꯇꯣꯏꯕ ꯊꯣꯡꯕꯗꯨꯗꯤ ꯌꯥꯎꯍꯧꯗ꯭ꯔꯤ ꯉꯁꯤꯒꯤ ꯃꯇꯂꯕ ꯊꯣꯡꯍꯧꯗ꯭ꯔꯤ ꯍꯥꯏꯕ ꯁꯤꯅꯤ ꯃꯈꯣꯏꯒꯤ ꯃꯦꯅꯨꯁꯤꯗ ꯌꯥꯎꯔꯤꯁꯤ ꯁꯤ ꯂꯩꯔꯦ ꯌꯥꯝ ꯐꯖꯅ ꯆꯥꯛꯈꯨꯝꯒꯩꯅ ꯊꯥꯔꯦ ꯌꯦꯡꯉꯣ ꯁꯤꯗ ꯃꯆꯥꯁꯦ ꯌꯥꯝ ꯐꯩ ꯕꯣꯇꯜ ꯑꯃꯗꯨꯗꯤ ꯉꯁꯥꯏꯒꯤ ꯏꯠꯐꯝꯒꯤꯗꯨꯗꯤ ꯂꯩꯍꯧꯔꯦ ꯃꯥꯡꯉꯒ ꯀꯥꯟꯅꯗꯕꯗꯤ ꯌꯥꯎꯗꯕꯤ ꯌꯥꯎꯔꯣꯏ ꯌꯥꯝꯃꯦꯍꯦ ꯕꯣꯔꯥꯁꯤꯗꯤ ꯀꯩꯅꯣꯒ ꯆꯥꯛ ꯏꯠꯐꯝꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅ ꯃꯥꯜꯂꯦ ꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯩ ꯑꯃꯦꯠꯄ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯆꯥꯔ ꯑꯃ ꯂꯩ ꯁꯤꯗ ꯊꯥꯂꯤ ꯂꯩꯖꯔꯦ ꯀꯩꯅꯣꯁꯦ ꯑꯥꯏꯇꯦꯝꯁꯦ ꯁꯤꯅ ꯍꯦꯟꯈꯔꯦ ꯑꯩꯅ ꯕꯣꯔꯥꯁꯦ ꯑꯦꯛꯁꯇ꯭ꯔꯥ ꯑꯩꯅ ꯂꯧꯖꯕꯅꯤ ꯑꯗꯩ ꯐꯣꯡ ꯐꯣꯡ ꯁꯥꯏ ꯆꯥꯛꯁꯦ ꯍꯥꯏꯕꯗꯤ ꯁꯔꯚꯤꯡ ꯁꯥꯏꯖꯁꯨ ꯋꯥꯡꯉꯦ ꯑꯦꯟ ꯄꯣꯠ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯍꯥꯕꯤ ꯀꯩꯅꯣꯗꯨꯁꯨ ꯌꯥꯎꯔꯦ ꯄꯤꯀꯜꯗꯨꯁꯨ ꯑꯗꯒꯤ ꯅꯥꯀꯟꯗ ꯑꯃ ꯀꯩꯅꯣꯝꯁꯨ ꯌꯥꯎꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄꯗꯧꯅ ꯇꯧꯕ ꯑꯃꯁꯨ ꯉꯥꯁꯤꯁꯨ ꯆꯥꯔꯒꯦ ꯈ꯭ꯋꯥꯏ ꯐꯖꯔꯤꯁꯤ ꯂꯥꯁꯤꯗ ꯍꯥꯞꯄ ꯄꯤꯔꯛꯄꯁꯦ ꯃꯁꯤꯅꯤ ꯍꯥꯎꯔꯤꯁꯦ ꯑꯦꯟ ꯉꯁꯥꯏꯁꯨ ꯆꯥꯈꯤꯕꯅꯤꯅ ꯌꯥꯝ ꯊꯦꯡꯅꯗꯅ ꯑꯗꯨꯝ ꯆꯥꯁꯜꯂꯕ ꯆꯥꯛꯁꯦ ꯉꯁꯥꯏꯒꯤꯗꯣ ꯑꯗꯨ ꯄꯨꯂꯞꯇꯤ ꯆꯥ ꯉꯝꯗꯕꯅꯤꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯎꯇꯤ ꯆꯥꯁꯟꯈꯤ ꯑꯗꯣ ꯎꯇꯤꯁꯦ ꯑꯃꯨꯛꯇꯪ ꯂꯧꯊꯖꯔꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯎꯇꯤꯁꯤꯗꯤ ꯑꯩꯅ ꯀꯩꯅꯣꯁꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯤꯈ꯭ꯔꯣ ꯑꯩꯅ ꯄꯦꯛ ꯇꯧꯔꯒ ꯃꯥꯡꯍꯟꯗꯕꯤꯗ ꯑꯅ ꯑꯩ ꯄꯦꯛ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯖꯔꯛꯑꯦ ꯎꯇꯤꯒ ꯕꯣꯔꯥꯁꯤꯒ ꯄꯤꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛ ꯃꯁꯤ ꯖꯤꯡ ꯖꯤꯡ ꯂꯥꯎꯕꯤ ꯄꯤꯀꯜꯁꯤꯒ ꯆꯥꯔꯦ ꯍꯥꯎꯔꯦ ꯊꯣꯏꯗꯣꯛꯄ ꯀꯝꯄ꯭ꯂꯦꯟ ꯂꯩꯇꯦ ꯁꯤꯗ ꯑꯩ ꯁꯔꯚꯤꯡ ꯁꯥꯏꯖ ꯆꯥꯎꯕꯗꯤ ꯈꯔ ꯍꯦꯜꯂꯦ ꯉꯁꯥꯏ ꯏꯠꯐꯝꯗꯨꯗꯒꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯉꯥꯟꯕꯒ ꯍꯥꯞꯄꯛꯏꯁꯦ ꯇꯦꯡꯀꯣꯠ ꯑꯃ ꯐꯨꯜꯗ ꯄꯤꯔꯛꯑꯦꯕ ꯃꯣꯏꯗ 2 ꯈꯛꯇꯪ ꯄꯤꯔꯛꯄ ꯑꯦꯟ ꯃꯣꯔ ꯑꯣꯚꯔ ꯁꯦꯇꯤꯁꯐꯥꯏꯌꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯃ ꯂꯩ ꯃꯍꯥꯛꯅꯁꯨ ꯀꯩ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯀꯩ ꯍꯥꯞꯄꯧꯒꯦ ꯈꯣꯠꯅ ꯑꯩꯁꯦ ꯄꯦꯛ ꯇꯧꯕꯒꯤ ꯄꯨꯍꯟꯖꯔꯦꯀꯣ ꯉꯁꯥꯏꯗꯣ ꯕꯤꯜꯁꯦ ꯂꯩꯔꯁꯦ ꯍꯧꯖꯤꯛ ꯕꯣꯔꯥꯗꯨꯗꯩ ꯑꯦꯛꯁꯇ꯭ꯔꯥ ꯂꯧꯕꯅꯤꯀꯣ ꯏꯀꯣ ꯐꯤꯁ ꯊꯥꯂꯤ ꯑꯣꯏꯅ ꯂꯧ ꯏꯀꯣꯁꯦ ꯑꯣꯏꯅ ꯂꯧꯕꯅꯤ ꯌꯥꯝ ꯑꯇꯩ ꯆꯥ ꯉꯝꯃꯣꯏ ꯉꯝꯁꯨ ꯉꯝꯗ꯭ꯔꯦ ꯂꯦꯝꯃꯦꯗ ꯋꯥꯔꯤꯗꯣ ꯁꯤ ꯃꯩ ꯍꯧꯖꯤꯛ ꯆꯥꯔꯨꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯣꯊꯦꯟꯇꯤꯛ ꯃꯅꯤꯄꯨꯔꯤ ꯀ꯭ꯌꯨꯖꯤꯟ ꯍꯥꯏꯅ ꯃꯅꯤꯄꯨꯔꯤ ꯆꯥꯛꯈꯨꯝ ꯍꯥꯏꯅꯀꯣ ꯑꯗ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯗ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯑꯩ ꯃꯤꯡꯅ ꯕꯤꯀ꯭ꯔꯝꯅꯦ ꯃꯥꯁꯨ ꯑꯩ ꯂꯩꯃꯈꯣꯡꯗꯒꯤ ꯂꯩꯃꯈꯣꯡꯗꯩꯅꯦꯕꯀꯣ ꯕ꯭ꯔꯗꯔ ꯁꯤꯗ ꯑꯣꯏꯅ ꯇꯧꯔꯤ ꯌꯥꯝꯅ ꯕ꯭ꯔꯗꯔꯅ ꯍꯥꯎꯅ ꯄꯤꯖꯔꯦ ꯐ꯭ꯔꯣꯡ ꯐ꯭ꯔꯣꯡ ꯈꯨꯠꯀ ꯄꯣꯛꯀꯦ ꯇꯧꯋꯦ ꯍꯧꯖꯤꯛ ꯇꯧꯕꯗꯣ ꯕꯣꯔꯥꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯁꯔꯚꯤꯡ ꯁꯥꯏꯖ ꯋꯥꯁ ꯚꯦꯔꯤ ꯅꯥꯏꯁ ꯑꯗꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯐꯪꯉꯦ ꯂꯥꯏꯛ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯀꯅꯥꯗ ꯀꯩ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯏꯁꯤꯡꯐꯥꯎ ꯍꯪꯅꯕ ꯌꯥꯎꯔꯦꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯦ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯂꯥꯛꯄ ꯑꯗꯨ ꯕ꯭ꯔꯗꯔ ꯀꯣꯏꯊꯣꯛꯄꯤꯔꯣꯗ ꯑꯃꯗ ꯃꯔꯛ ꯃꯔꯛꯇꯀꯣ ꯑꯗꯨꯒ ꯕꯨꯐꯦꯒꯨꯝꯕꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯨꯝꯍꯩ ꯍꯔꯥꯎꯒꯨꯝꯕ ꯂꯩꯕꯁꯦ ꯆꯥꯛꯀꯧꯕꯀꯣ ꯁꯨꯝꯕꯗ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯒ ꯆꯩꯔꯥꯎꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯂꯩꯔꯗꯤ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨ ꯍꯣꯏ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯗꯤ ꯇꯧꯕ ꯉꯝꯗꯦ ꯑꯟꯂꯤꯃꯤꯇꯦꯠꯀꯨꯝꯕꯗꯤ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯣꯏ ꯕꯐꯦꯠ ꯇꯧꯔꯗꯤ ꯑꯟꯂꯤꯃꯤꯇꯦꯠ ꯉꯥꯛꯇꯅꯦ ꯁꯟꯗꯦꯗꯅꯀꯣ ꯏꯁꯄꯤꯁꯦꯜ ꯏꯟꯖꯥꯡ ꯃꯊꯦꯜ ꯍꯥꯏꯅ ꯐꯪꯕ ꯍꯥꯏꯗꯤ ꯊꯔꯣꯏꯒꯨꯝꯕ ꯆꯒꯦꯝꯄꯣꯝꯕꯒꯨꯝꯕ ꯁꯇꯔꯗꯦ ꯁꯟꯗꯦꯗꯤ ꯏꯁꯄꯤꯁꯦꯜ ꯌꯥꯝ ꯇꯧꯋꯦꯕ ꯊꯔꯣꯏꯒ ꯊꯣꯡꯉꯒ ꯅꯨꯡꯉꯥꯏꯔꯦ ꯑꯣ ꯑꯗꯣ ꯑꯟꯂꯤꯃꯤꯇꯦꯠꯀꯨꯝꯕꯗꯨꯗꯤ ꯃꯥꯒꯤ ꯔꯦꯠꯁꯦ ꯀꯌꯥꯃꯨꯛꯀ ꯔꯦꯠꯁꯦ ꯑꯩꯈꯣꯏ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯗꯤ ꯍꯟꯗꯛ ꯆꯥꯛꯀꯧꯕ ꯑꯍꯥꯟꯕꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯕꯗꯣ ꯑꯗꯨꯗꯗꯤ ꯄꯨꯔꯥ ꯐ꯭ꯔꯤꯅꯦꯕ ꯑꯩꯈꯣꯏ ꯇꯧꯕ ꯍꯥꯏꯁꯦ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯩꯈꯣꯏ ꯄꯣꯠꯁꯨ ꯂꯣꯏ ꯐ꯭ꯔꯤ ꯇꯧꯕ ꯑꯔꯥꯛꯄ ꯃꯤꯁꯦ ꯑꯁ ꯑꯩ ꯃꯥꯡꯉꯦꯗꯅ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯒꯤꯐ ꯑꯃꯨꯛ ꯄꯤꯕ ꯑꯁ ꯑꯗꯨꯝꯀꯥꯟꯗ ꯑꯩ ꯀꯧꯔꯛꯑꯣꯏꯗꯧꯔꯕ ꯅꯪꯕꯣ ꯈꯪꯗꯕꯅꯤ ꯇꯥꯃꯣ ꯍꯧꯖꯤꯛꯇꯤ ꯈꯪꯅꯔꯕꯅꯤꯅ ꯀꯧꯔꯛꯀꯅꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯕꯤꯀ꯭ꯔꯝ ꯑꯗꯨꯗꯤꯀꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯣꯏꯊꯣꯔꯛꯀꯦ ꯍꯣꯏ ꯌꯥꯏ ꯑꯩꯁꯨ ꯒꯨꯔꯒꯥꯎꯟꯗ ꯂꯩꯅꯦ ꯃꯦꯇ꯭ꯔꯣ ꯇꯣꯡꯉꯒ
ꯑꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯍꯥꯎ ꯄꯤꯖꯕ ꯃꯈꯥ ꯇꯥꯕ ꯂꯨꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯊꯦꯡꯛ ꯌꯨ ꯆꯠꯂꯨꯒꯦꯀꯣ ꯆꯥꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯑꯦꯟ ꯑꯩ ꯍꯧꯖꯤꯛ ꯍꯟꯗꯧ ꯇꯧꯔꯤ ꯑꯗꯣ ꯕꯔꯗꯦꯒꯤ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏ ꯀꯩꯅꯣꯁꯤꯅ ꯃꯩꯇꯩ ꯆꯥꯛꯈꯨꯝꯗꯣ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯆꯥꯛ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯑꯗꯒꯤ ꯃꯤ ꯀꯔꯝ ꯀꯥꯟꯗ ꯃꯤ ꯀꯃꯥꯏꯅ ꯇ꯭ꯔꯤꯠ ꯇꯧꯒꯅꯤ ꯀꯣ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯄꯤꯕ ꯃꯤ ꯑꯁꯣꯝꯒꯤ ꯏꯐꯝꯒꯤꯗꯣ ꯍꯥꯟꯅꯁꯨ ꯆꯪꯉꯦ ꯑꯗꯣ ꯃꯣꯏꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯃꯤ ꯂꯥꯛꯏ ꯂꯥꯛꯇꯦꯁꯦ ꯀꯩꯝꯇ ꯌꯦꯡꯕꯤꯗꯕꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯐꯥꯎꯕ ꯑꯣꯐꯔ ꯇꯧꯗꯕꯅꯦ ꯃꯣꯏꯁꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯦꯟ ꯁꯔꯚꯤꯡ ꯁꯥꯏꯖꯁꯨ ꯁꯤꯁꯤꯅ ꯍꯦꯜꯂꯦ ꯆꯥꯛꯈꯨꯝ ꯁꯤꯅ ꯍꯦꯜꯂꯤ ꯑꯦꯟ ꯑꯩꯈꯣꯏ ꯏꯀꯣ ꯃꯤꯜ ꯂꯧꯔꯦ ꯍꯥꯏꯇꯥꯔꯁꯨ ꯍꯥꯞꯀꯦ ꯈꯣꯠꯀꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯃꯗꯨꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯑꯩ ꯇꯁꯦꯡꯅꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯕꯠ ꯁꯤꯅꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯁꯣ ꯃꯥꯏ ꯄ꯭ꯔꯤꯐꯔꯦꯟꯁ ꯋꯨꯗ ꯕꯤ ꯆꯥꯛꯈꯨꯝ ꯐꯣꯔ ꯅꯥꯎ ꯑꯦꯟ ꯚꯦꯖ ꯅꯠꯇꯦ ꯐꯤꯁ ꯊꯥꯂꯤꯗꯨꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯑꯇꯣꯞꯄꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯁꯤꯀꯣ ꯀꯩ ꯇꯦꯁꯅꯣꯗꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯊꯣꯡ ꯂꯧꯔꯦ ꯍꯧꯖꯤꯛ ꯒ꯭ꯔꯤꯟ ꯄꯥर्क ꯃꯦꯇ꯭ꯔꯣ ꯆꯠꯅꯕ ꯆꯠꯂꯤए भैया